Hai maya, muk laksare, aigi channel jibu nauna thengnabiba isinaw yauragadi aigi channel jibu nungsibiduna like, share, subscribe tawbiramu maya. Maya hamtak marok seji thabak kitang sinbajida changnaina video je namaga thagatpa ngamjadre aduna ngasidi nga macha amakak mai thongjarake thongnaba sem sajarake maya nga ngai minasi. Maya nga je maroi ma pamta hapjarake tauna bamta maroi pa phajana hapaga tokhai jarake machu hapjagre duga jira powder khara hapjarage duga phadigom powder khatanga hapjanjage mayam ngairong kharaga hapjanjage thum kharaga hapjanjage totpa nungainaba mayam thau kitang heijanjage mayam thauje sajare nga hapjanjarake mayam mathang ai tawjarakige mayam nga je tawthokjaba loijare mai thongnaba amu semja sajarakige mayam thauje sajare aduna tejpata hapjanjage aduga hinga mitiga jiraga mapum khara hapjanjage tilo hapjanjage tanam kharaga hapjanjage ting kharaga hapjanjage heribo kharaga hapjanjage amoro kitana hapjanjage mayam maroi jibuna fajana ngaujare aduna ngairong kitang hapjanjage duga jira powder kharaga hapjanjage duga phadigom maru powder kharaga hapjanjage powder kharaga hapjanjage aduga mayam akoigi hawai mairum bigi magi mahido kitang hapjanjage mayam anga thongdu sumaina hapje mayam aigi yamna pamjai mayam hawai mahi puri ngai sida khamen sinbaje hapjaroroga ngak munaba phujage mayam khamen sinbaje pathanaba thumkhara hapjanjhoge mayam khamen sinbaje munaba phajan phujare ngamta hajajagige mayam marok sida yongchang singjuje aina suraga thamjarabane hamda tokhai jarakige mayam tu singjuju totpa loijara amu ai thongba loisanjan loiraga amu ucharake mayam tinga moroi khara thakkanjage aduga phadigom kharaga thakkanjage mayam ngasigi mathenda nga mahi thongmana sida leijare aduga hawai mairong bi thongmana sida leijare aduga sidana yokjak singju leijare mayam aduna mayam aigi channel da nongna thingnabiba isinaw yaurogadi aigi channel jibu nungsibiduna like share subscribe tawbiramu mayam mathangdaju anaw nobo kaya thagatsaba ngambo jage ngasigidi loijarage mayam.